20 January 2025 Donald Trump amukka hana USA gi president oina wasak lawduna officially America chalaiba hokre ngasi ani suba tam oina America gi president oiduna America hairiba country asi khak nattana malem asigi oina leiriba system asi fawba control tawnuba damakta lakliba USA gi president Donald Trump maki political career si hek horukpadagi ngasi fawba aduki mati yam interesting oiba character ama oina malem asida leiriba miyam singi maikaidigi yengnaduna laklibani Handak pangthokiba US ki presidential election adu mai pakraba matung fam fawba paidringai mangjaunana maki maikaidigi thabak thawong kaya ama paikhatpa hawkibagi thawdok sing leikre Donald Trump aduki mati yamna interesting oiba politician asina America gi president oirakpasina maram oiduna America amasung malemgi atopa mafum sing asida kari kari awonba sing lakadawribage haibadu khadadang yengminasi Ihan hanbada Donald Trump gi lenga asi lakraba matungda America hairiba country asi ally oina chatminariba maru oina US gi oina leiriba country sing asida yamna chawba impact ama lakadawri ngasi fawbada Western countries sing maru oina Europe gi oiba country sing asi security gi damakta USA hairiba country asida yamna tangzaduna leiba country sing ni maru oina NATO hairiba military alliance asina maram oiduna US na makoi sing asibu ayama matamda makoi security asibu ngak senbagi role asi American Big Brother amagumna ngasi fawbada adumak lawduna laklibani Donald Trump hairiba luchingba asina mamangaidiki hauna NATO amasung leiriba Western gi oiba country sing asida US gi maikaidiki sel amasung resource sing thadaduna makoigi kananabagi damakta honariba sigi against adumak wafum kayama fungduktuna lakpa luchingmani Mahaki program MAGA Make America Great Again hairiba khongthang asigi matung ina America hairiba country sidigi paisa sing lemna mangkidanbagi khongthang ama oina North Atlantic Treaty Organization NATO haina samna khangnariba alliance asida su yamna chawba chithing ama lakadawri Mahaki maikedi yamna clear cut oiba wafam ama khakta America da kanadaba taragadi karimata thabak tawroi haibagi wafam asina mangda thamduna NATO gi oina leiriba country sing asisu makoi gi leiriba GDP adugi 5% di military da invest soiduna tawgadabani haiba wafam asi fongdokre hairiba wafam asida Europe gi maru oiba country kharagi maikedi gi yaningdaba wafam sing thorakpasu adamak laikhrabani Europe ki oina leiriba chawkale hairiba country sing asi makoi gi foreign policy amasung makoi gi oiba security military gi oiba hiram asida di US da aduki matik yamna tangzaduna leiriba country amakakni Donald Trump gi maikedi gi nauna hongagliba policy sing asina maram oiduna Europe ki oina leiriba country sing asidi aduki matik yamna khudung thiningai oiba fibam amada lakpa yari hairiba wafam asi Europe khakta natri Asia da leiriba South Korea Japan chingba country sing asi sung asi Donald Trump gi makhada matam amada US ki maikaidi gi makoi protect tawgani haina leiramliba asi Donald Trump gi matam asida kayamuk yamna thajaba yari bagi haiba wafam asidi mahaki maikaidi yamna clear oina fongdokli badudi America da kanadragadi nakoida karimata mateng tawroi haiba wafam asini Mamangda tawkibagumna hairiba Asia gi oiba country sing asida US ki troop leiduna makoi bungak senbagi damakta paisa piyu haikiba adugumna handaksu aduki matik yamlaba senfam sing US ki military da paisa thadagadabni haiba wafam asi fongdokpa hore haujiktagi mathangdana Donald Trump na US ki president oirakkusida maram oiduna US ki atopa side da leiriba super power sing asida kanaba khara lakpa yabagi chance leiri khudam oina haujik songnariba Russia amasung Ukraine gi landform asida Matam amada Joe Biden gi administration na leiringai gi matamda Ukraine hairiba country sida aduki matik yamlaba senfam amasu loiba naidaba kuchukulai kyama piduna ngasi fawba Russia ga lantengna handuna landform achi loisin handana adumak laklibani adubu Donald Trump gi oiba matam asidadi mamangda panglamliba mateng sing adu kaktat kiduna hauzik Ukraine Russia gi makutta maithiba yabagi yamna chawba khudung thiba ama leire Donald Trump gi maikedi gi hauzik leiriba Russia amasung Ukraine gi oiba landform asibu loishinduna ceasefire poraknabagi damakta khongthang sing lokatpasu adumak leiribani hauzik songnariba Russia amasung Ukraine gi landform asina maram oiduna Russia hairiba matam amagi oina aduki matik yamna military da mapangal kalle hairiba country si image asida yamna chawna soksilabani masida sunatana loishinma naidraba landform asina maram oiduna Russia gi landmi singdagi hendoktuna aduki matik yamna bakhusu khulai amasung resourcing asi nongmu gi mayeng taraktuna aduki matik yamna maning hana chelaba country ama oiraklibani masigumlaba fibam asida Ukraine surrender tawhankiba natraga ceasefire lakpa haibasi Russia gi oina aduki matik yamna chawba tongzaba ama oigadawri Trump ki America first hairiba policy sina maram oiduna hauji US ki khwaidagi yamna chawba rival ama oiribani hairiba country China asidasu khudong chaba khara adamak fangba yari Make America Great Again haiduna America gi leiriba miyosing asigi citizensing asigi hena khallingai gi matamda mahaka punna chatpinariba allies sing da mateng tawba ngamlaktabada maram oiduna
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯁꯥ ꯃꯔꯦꯡ ꯁꯟꯗꯣꯛꯄꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯀꯤ ꯑꯣꯏꯕ ꯒꯦꯝ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯑꯐ꯭ꯔꯤꯀꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯍꯦꯟꯒꯠꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯛꯅꯕ ꯑꯃ ꯑꯗꯨꯃꯛ ꯎꯕ ꯐꯪꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯊꯪꯁꯤꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯔꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯖ ꯑꯣꯐ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯗꯧꯔꯤ ꯃꯍꯥꯛꯅ ꯏꯂꯦꯛꯁꯟ ꯍꯦꯛ ꯀꯥꯈꯤꯕꯒ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨ.ꯑꯦꯁꯀꯤ 51 ꯁ꯭ꯇꯦꯠ ꯑꯣꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯄꯥꯅꯥꯃꯥ ꯀꯦꯅꯦꯜ ꯂꯧꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯒ꯭ꯔꯤꯟꯂꯦꯟ ꯐꯥꯎꯕ ꯂꯩꯒꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯤ ꯐꯥꯒꯤꯒꯨꯝꯅ ꯂꯧꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯝ ꯄꯥꯏꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯔꯛꯇꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯗ ꯕꯤగ్ ꯕ꯭ꯔꯗꯔꯅꯤ ꯍꯥꯏꯅꯔꯝꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯦꯛꯁꯄꯥꯟꯁꯅꯤꯁ ꯄꯋꯥꯔ ꯑꯃ ꯑꯣꯏꯅ ꯔꯥꯏꯖ ꯇꯧꯔꯛꯇꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯕ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯊꯣꯔꯛꯇꯨꯅ ꯃꯇꯝ ꯑꯃꯒꯤ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯦꯂꯥꯏꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯆꯦꯟꯖꯁꯤꯡ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯈꯦꯟꯅꯕ ꯃꯑꯣꯡ ꯑꯃ ꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯊꯪꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯤꯖꯟ ꯑꯃꯈꯛꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯗꯧꯔꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌా ꯑꯃ ꯂꯧꯈꯠꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯁꯤꯡꯅ ꯃꯤꯐꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯔꯨꯜꯁ ꯀꯌꯥ ꯑꯃ ꯁꯦꯝꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯦꯛ ꯂꯥꯛꯄꯒ ꯃꯁꯤꯒꯤ ꯍꯦꯛ ꯇꯥꯏꯌꯣꯟꯅꯕꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁꯀꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯋꯥꯔꯜꯗ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯃꯁꯤꯒꯨꯝꯂꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯥꯛꯂꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯐꯣꯁꯤꯜ ꯐ꯭ꯌꯨꯜꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨ ꯑꯔꯦꯝꯕ ꯇꯥꯔꯛꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁꯀꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯈꯛꯇꯅ ꯑꯩꯈꯣꯏꯅ ꯈꯛꯇꯃꯛ ꯃꯥꯡꯖꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯋꯥꯏꯜꯗ ꯐꯥꯌꯔ ꯑꯃ ꯊꯣꯛꯇꯨꯅ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯒꯤ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯑꯣꯏꯅ ꯀꯥꯏꯊꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯩꯅꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯄꯣꯔꯛꯂꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯂꯥꯛꯂꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯛ ꯑꯃꯦꯔꯤꯀꯥ ꯒ꯭ꯔꯦꯠ ꯑꯒꯦꯟ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔ ꯎꯔꯛꯀꯗꯧꯔꯤ ꯃꯇꯝ ꯑꯃꯗ ꯌꯨ.ꯑꯦꯁ.ꯑꯦ ꯑꯃꯁꯨꯡ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯑꯣꯏꯕ ꯒ꯭ꯔꯥꯎꯟꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯌꯣꯛꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯇꯨꯅ ꯂꯩꯍꯟꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯝꯕꯅꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯈꯔꯗꯁꯨ ꯑꯗꯨꯃꯛ ꯃꯁꯤꯒꯨꯝꯂꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝꯁꯤꯡ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯛ ꯐꯝ ꯄꯥꯏꯈꯤꯕꯒ ꯍꯧꯖꯤꯛ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯐꯥꯎꯕ ꯂꯥꯎꯊꯣꯛꯇꯨꯅ ꯃꯔꯨꯑꯣꯏꯅ ꯃꯦꯛꯁꯤꯀꯣꯒ ꯊꯪꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯪꯂꯥꯛꯇ ꯂꯥꯛꯄ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯁꯤꯇꯤꯖꯦꯟ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯇꯣꯞꯄ ꯃꯤ ꯆꯪꯍꯟꯗꯅꯕꯒꯤ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯑꯔꯣꯏꯕꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯈꯔ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯗꯧꯔꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗ ꯌꯨ.ꯑꯦꯁꯇ ꯐꯥꯎꯕ ꯁꯦꯡꯁꯟ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯈ꯭ꯔꯦ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯂꯩꯅꯔꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯗ ꯃꯥꯏꯇꯤ ꯑꯃꯦꯔꯤꯀꯟ ꯏꯀꯣꯅꯣꯃꯤ ꯍꯥꯏꯅ ꯌꯨ.ꯑꯦꯁꯅ ꯐꯣꯡꯗꯣꯛꯂꯤꯕ ꯌꯨ.ꯑꯦꯁ ꯏꯀꯣꯅꯣꯃꯤ ꯑꯁꯤꯕꯨ ꯑꯦꯁꯦꯁ ꯇꯧꯕꯒꯤꯗꯃꯛꯇ ꯇꯦꯔꯤꯞꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤ ꯃꯁꯤꯗꯒꯤ ꯐꯪꯂꯛꯂꯤꯕ ꯇꯦꯛꯁꯁꯤꯡ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯇꯤꯖꯟꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯥꯡꯖꯕꯁꯤꯡ ꯂꯥꯛꯄꯅꯤꯅ
ꯌꯥꯝꯅ ꯆꯥꯎꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯃꯨꯛꯅꯕꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯕ ꯌꯥꯅ ꯂꯩꯔꯦ꯫